पक्षद युफम उइबमर उइबपाव खरा अपडेट तौजरे RSS की मोहन भगवतना मणिपुर की इरांग असी मपान की फोर्स न लौटुनरगा थोगनब्रा हाइरुबदगी ITLF ना उहंग तरुक हंगलगले महाराष्ट्र की नागपुर ngasi पांगथोकिबा राष्ट्रीय स्वयंसेवक संघ RSS हौदोकिबगी पांगथोकिबा बेजियादशमी उत्सवदा संघ की सरसंघ चलक मोहन भगवत मणिपुर थोकलिबा इरांग असी मफालेबकी फोर्सिंगना लौटुनरगा थोगनब्रा हाइबगी सिंगनबा फोंगदोकिबगी मयुक्ता चुरचानपुर बेस तौबा इंडिजिनस ट्राइबल लीडर्स फोरम ITLF ना मोहन भगवत तोगन तोगन बाउहंग तरुक हंगलखरे एजेंसी की पाउना हाइबदा मोहन भगवत ngasi फोंगदोकिबा वाफमसिंग अदुगा मरी लेनना ITLF ना हंगलकली हारिबा वाहंगसिंगना BJP अमसुंग चीफ मिनिस्टर बिरेना पावर पायरक्ट्रिंगी ममांगी सही क्यादा करिगिदमकदा मिठै अमसुंग कुकी जौ ट्राइबल सिंग मरकता क्लास थोक्रिबनो हाइबगा लोइनना मतम खरागी ममांगदा मिठैसिना लेबा डिस्ट्रिक्ट सिंगदगी अफसबा लौथोकलगा सिंगी डिस्ट्रिक्ट सिंगदगी लौथोक्ट्रिबा करिगिनो हाइबा वाहंगसु यावरी इम्फाल वैली ददी डिजिग्नेटेड टेरर ग्रुप सिंगना ऑपरेट तौरिबनी अदुबो सिंगददी खोलाई फाइबा कांगपु सिंग असि स्टेट अमसुंग सेंटर गसु तौनरिबनी हाइरे लोइनना रिजर्व अमसुंग प्रोटेक्टेड फॉरेस्ट किदमक इंडियन फॉरेस्ट एक्ट 1927 की मखादा मणिपुर लेखन कुमजा लिसिंग अमगा चापन हुपुगा तरुकदा थोकिबा नोटिफिकेशन अदुबो एगसिना पीरिबा प्रोसीजर सिंग इंदना अमसुंग स्टेक होल्डर सिंग ताररमदना करिगिदमक खंगौदना कुमजा लिसिंग अनि कुलुमदोइदा थबकतो ओंथोकबा हौरकलिबनो आइबा वहंगसु यावरी लोइनना कॉन्स्टिट्यूशन पीरिबा ट्राइबल सिंगी हक अमसुंग ngaksenba sing adugi mayokta haugiba sahi kaya asla singnaba thabak sing chatharagli आइबा वफम सुफंगदोगली पनबा याबदी RSS की लुसिंगबा असिना नागपुर फोंगदोकिबा वफम सिंगी मनुंगदा लेबागसगी मफांगल लेबा लेगाक अमा लेना लेना कनागी मपांगलना करंबा थावनसिंदगी इरांगसी लेफा लेतना चथरिबनो चथदुना लेरिबनो मसिदा साउथ ईस्ट एशिया की जियोपॉलिटिक्स की रोल यावरमलोय हाइबगी अकीबा थाजबा लै हाइदुनासु चिंगनबा फोंगदोकी लोइनना हौकिबा सही तरेत असिदा मणिपुरदा इंगतपा अमदी चौखटपगी लंबीदा खुमांग यांगना चंगचिलकपा मदमनी मणिपुर इंगतपा अमदी चौखटपगी पंदमदा मियोय खरा अमदी फॉरेन फोर्सिंग लेरमलोय हाइनिंगाय लेते कांगलुप अनिमंगना इंगतपा पामलबसु मपानगी फोर्सना बिदै अमदी कुकी अनि की मरकता सिंगसेप थादुना मखातना मणिपुरदा इखेंग तानबा सिनबा यावरी हाइबगी सिंगनबसु मोहन भगवतना फोंगदोकिबनी नगलमरोमदा हेमंजिन अमसुंग लिंथोय ngambegi hakchang sing CSO singa pullaga thiba chatnanaba sem saragani JSA Mahiroi Fizam Hemanjit amasung hizam linthoi ngambi mihata chenaba sing CBI na phakiba kuirabasu karigumba likhun amata khangdabaga loinana asiba hakchang sinaba ngamdaba asina imung manungna apenba oidre CBI amasung laikang asiba hakchang khusinaba ngamdrabanina CSO singa pullaga asiba hakchang thiba chatnanaba sem saragani ana JSA na phangdokre ngasi Joint Action Committee Against the Brutal Killing of two students Phizam Hemanjit Singh and Luangbil Linthoi Ngambi hizam by Kuki militant sinduna Manipur Press Club the Pangthoki Pauki mifam aduda JSC asigi ko convener ngasepam Bimolana hai CBI nam hairoi aniki mihata chenaba mising faduna thijin ba hokrabasu ngasi phawba hairoi aniki thawai yawdraba hakjang phangba ngamdaba hairoi ani karamna hat ki haiba pawba miyamda khangandana lerakpa asida CBI ge thawung pengai oide Mangna haiki lenga anu hiram asigi matangda karigumba amata tawdana laibasi laibak thibani misi asigi matangda langla langjin puthokna batha asigi ahokiba ahumdagi khudang sara henbagi khongjin changchinduna lakiba do ngasi dagi suspend tawre tongan tongan ba lupsina mahiroi anigi hakchang thina ba wafam phongdorok laire maramaduna athu bada mahiroi anigi hakchang sing lengang na sinna ngamdragadi CSO singa pundana mahiroi anigi hakchang athu bada thina na sem saragani amasung akanba Khongjang jing changsilagani ana Bimolana phongdoki Paugi mifam aduda JSA ki convener L Kantana hai Mahiroyani ki mihat ka mari ina mamang da Manipur ki Chief Minister ga wari kya sanakre maduda positive oibo wafum kya phongdoraki adubo peninga oiba thapak amata purakdabadagi tha asigi kunga mathoida amukhanna Chief Minister ga unaki maduda peninga oida wafum phongdorakiba laibak thibani Mahiroyani ki mihat asi lengana taraina lovigano Lengana thausadragadi democratic oiba khongjang changchilambadagi akanba khongjang oina changchengani hana kantana phongdokhe ngasigi paugi mifum aduda Young Progress Club Tagel Kolom laikai gi mera paibi Youth Forum Tera Tongbram amasung Tera Tongbram laikai gi mera paibi singsu sarugake margasida Androda Chief Minister na Ima Kaithel Jauna project kaya pakhatpada urep yungtamgre Manipur gi tribe kunthraga mari asi nataba atopa tribe sing masak khangloi Chief Minister
Manipur hanadagi khundaduna leraklaba tribe furup kunthraga marina mateng pangtuna Manipur tangdu leitaba phibam da hanjinna bahona minase aigoi gi tungi mirol gi damak khansi tribal furup kunthraga mari asi nataba anoba tribe singdi lenga na sakhangloi aina ngasi seminisang en berena fangdokre ngasi andro assembly constituency da nauna sagadaba imam market national grass football ground sanarba amasong kaithel manbi Tumuthong Mairang Purel gi lambi sing pagat hanarba paikat kadaba project sing urep uyung tambagi thoramda awafamasi pangdokibani Thaumaduga mari lena chief minister na makhata na hai umang mangan takhan ba masung bobi thaba singi matakta chapchaba action lakhut gani ngaji Manipur da thokliba irang asigi matang da marik chumba wafam projected video ga loina na miyam da khangan ki logi wangmada illegal immigrants sing sangsilakpa drug la lon ba amadi paksan na bobi thaba gi thawong sing lenga na kaidong nong dasu yasin haba dawroi National Investigation Agency NIA ga su Manipur da thokliba hingsa gi thodok sing mayek sing na khangkrabani Myanmar amasung Bangladesh ta base tawriba militant singna India gi mayukta lal hawbani central government na su phiba masi chap chana khanglabani central illegal immigrants sing masak khangduk na ba khangalakhiba su leire irang asi ahorokiba matungda hariba illegal immigrants sing adu soitana masak khangduk na balengak ta khangalakibani adugumba thausin adu makhata na sahi ama sangduk na balengak na haijakiba su leire Hauzik thokliba kangluki irang asi khakta natana environmental amasung ecological war amani state amasung central government lan asi mayungnari legagasna Manipur kanana bohonari inner line permit system chanhankre madudana lamdam asi dagi armed forces special power ek mafung phana lakthoknana basu honari lengagasna sakhu thawang amasung jaifa thawang si makhata na faihat khigani nakala maromda Tampaki lalawlup amaga wari sananaba thawrang tawri biren Manipur tampaki lalawlup amaga wari sananaba thawrang tawri adumainamag hauzik phabagi oinidi sisbear agreement sign tawnabagi wafam leitri aina ngasi andro the project ya urep yung tampaki thorom matai da fangdokre Paumisna hangba wahangi pakumda se minister na makhatan hai lalawlup amaga wari sanabagi thawrang di leire karigumba agreement sign tawba yarabadi mahaksu yawgani adubo thausilasiki matang dadi hauzik phabagi oina chapa pau leitri Sahir Messi taraina lawba chumloi senaba sing cherak piyo October 18 Khetri Bengun Obang Leikai dagi sangkum sumpham Sahir afok palai kidraba Abdul Rahim amasung Swara dagi hausina Golapati da asan ba ka da leiduna nomagi sel tanjari ba Muhammad Abir Khan anibo chal laurusi haiduna Masen manok thokpi nupi anina takhil da pobhikraga ka hena fu seiba madi ot panai bhat tawbadagi Sahirna laikanaba ngamdana laikidaba amadi Abir Khan ka hena sukna hostanda laikanaduna leibagi thawong asi awangba thakda condemn tawe loidana thawdok asi taraina lofam thokti hena Peace and Reconciliation Coordinating Committee All Manipur Muslim Development Committee amadi thadorapa cherola mana fongdorakli nomagi sel tanduna hingnana ba honariba isam chamna sal laurunaba neglakhiba nupi ani masin manawni makoina chaliba takhel khol nupi ani gi pokna famlamdamni aduga Takelgi Metilokhtagi sanbo thonaujam nanaugi loinabi nganbisu thodok asigi mapung oiriba ibemcha amasu Victoria anigi mari matani Takelgi miyam khakna sahir amadi Abir Khan anibo kahen otfanaiba tawduna sahir sianbagi thodok asi chingnada bangam dihairi Takelgi miyoi khara khakna thodok asi thoan khibra natragana masak maming takthok tabakana gumba lum natragana organization natragana khutbu khara su yaw khibra habigi chingnaba pogi Karigidama mapam lamdam oiriba takhel gi miyamda ibem cha amadi Victoria anina wakal tahan bangam dribano tal lagana kari karamba wakal da minungsi amatu yaudana mibo sa sangumda otnai khibano hairi thawdok asigi batangda Manipur da leiriba masak maming leiraba CSO sing amadi lamdam asigi mama oibilu khudibakna chap mana bagi wakal miyang amatani habagi pandamda hiram asigi asumba asengba langla langjen puthoknana pohona bada apunba thawdang laminasi Hauzik Manipur da thokliba tangdu leita da ba phibam asida thoklamdaba yaba thawdo wathok kya thokhalakpasi yamna laibak thibani thawdok asida chena ba miyo khidimak ta sengna thidoktana logi oiba thabak laukhatbiyo loinana miyamna sengnari ba wafam seng ko khanana ba pali balenghan honagadabani sallo wacha ba miyo singda mamit mamai pullaga wahang tawba karigino hana su hanglagli PRCOC na mihat asigi matang da semba JS na lokalakpa thabak thauram khudimakta sarug yagani loinana laikhidraba amasung apokpa imong manunggi awabadasu sarug yari asinguma thogan daba yaba thawdok sing tungda amuk thoktanaba JS gi thabak thauram singda wakal manava asumba pamba khudimangna khongpham chena lemina duna pandam phangri fawwa sarug yaminase lenga ki akanba
Maram chaba thabak lokat piduna ibung manunggi awaba athubada kokan biu lengak leiri haibam atang matam chana kangan biu nadragadi matam chana kangan biu nadragadi atopa irang ama amuk lakna na bahona baga pangka goi gani hairi Amaramda sahiri khetri bengun amadi avir sora neklaga pokhraga takil zaga da miyo bagi minungsi masjid ama fawba yaudana tongan ba samjin sajen ba mingthol pibiduna thamgiba phubadagi savirna Samson sajen ba mingthol pisin duna chathina phubadagi savina sokpana maram oiraga haukiba October kunda Rajmedi city de laikana bangamdana sikiba amadi MD Avir Khan Sorana Thawan district hostan de laikana kiba asi AMMDC na haksina lawbaga loina akan bamongda kandem dawi haukiba me ahom dagi lamdamas da kanglo masel gi marakta thokpa thokhaning da pathodok sing na maram oiraga supam nompham khangdaba Khangdabana awabana kamtheng na mayuk na reklengi talaga sida reserve na driver ani sallauru na pagidamak midai ningol anina neklaba matung sallau basat pada tongan ba maral pisin to na minungsi yaudana fuba na maram oraga amana sikre aduga amana ruba phim da laikana riva asida chena riba sing matik sa basarak piyo Messi asige matang da sem kiba JS na sangsilakba khongsang singda AMMDC na matam chupada thawai haksang chawna justice phangri pawa sagot gani amasung lahoriba ibung manunggi awabada su AMMDC na sarugyari internet thingbagi mayukta ansamna lekha ki office thonglon bahukre irangi mingda miyamgi hak mdat pa yabang amloi ang desang mareng Manipur me ahom dagi haudana thoklipa irang asina maram oiraga Manipur lekhan state sinba thungna internet thingbagi khongjang changsilakiba adugi mayukda All Naga Students Association Manipur ansamna singilamda lengha ki office tingbagi khongjang changsin bahukre irangi mingda internet thingbadi ansamna yabang amloi haina phongdokre ngasi ahubun mita santen ukrul amasung senapati de leiba lengha ki loisang sing solon singre ansam ki khongjang asigi saruka moina ansam ki general secretary ang desang maringda luchingba kangbu amada santen district deputy commissioner office jauna district asida leiba lengha ki office sing solon singre Hayang pawa chathagadaba khongjang atugi matangda amadi ansam ki general secretary ang desang maringna hai state asida ngasi thokleba irang asina miyamda awaba nangliba si naga sing chu khange adoba irang asigi mingda lenga asina mobile internet thingba amadi assistant professor Chamaga Marfudra gi fal laukthokta si ansamna kaidongwenda yaningde hiram asigi matangda lupasna Manipurgi se minister masamako unaduna mobile internet thingbagi order handokadabani haikiba matamadu loigre adoba internet thingbagi khongjang handokpagi mahutta athingba sangtokpagi order tholokpa si yaningde recruitment process loirava assistant professor Chamaga Marfudra gi fal aidopagi matangda lengak na vikiba commitment sing adusu ngasi forward thabak to on thorakdre marmaduna ngasi gi khongjang ngasi han boina tawbani masi forward lengak na tarakdrabadi masdagi hena kanba khongjang kya sangchin na ba sem saba loire haiki Amaromda ansam gi khongjang asiba sogal aduna Senapati District Students Association Senapati District leiriba lenga ki officing solon sen bagi khongjang sangsen gre Manipur lenga amasong central lenga na kyarak ana thajaba pikhra basu ngasi pawba Manipur internet thing bagi order asi andokta bagi mayokta anchamna lenga ki office thingani ana October 13 ta lak thokiba leikibane Manipur lenga ki government college ki assistant professor Chamaga Marfudra lawna bagi interview pangthokraga ngasi pawba phal lak thoktana leire Masisu lautok pina palengak ta karak tak na duna laki bane mahiroi singi dimana si langana athubada thabak don thok trabadi khongjang si yana kansilakani khongjang atu gi matang da SDSA ki president Junau Fitan hai ansamna kauriba office ting bagi khongjang si SDSA na mafung phana sakwali hairi panbaja abade me hom dagi hoduna haurakhiba tholakhiba irang asi hek haurakpadagi sanglaba matamasi status da lengan internet thingjan bagi khongtang lakolaga lakpani Matam sang internet tingjalakpa sina maram oraga mahiroi singi mahimasin tamba yauna hiram kayada kudong chadaba mayong narakpa sina maram oraga All Naga Students Association Manipur ansam na lengakta internet ki ating ba asil autok pina pataksin don lakpani Nakalamromda Thawanda African Swine Fever leire haina lauktokre arong turial da o asiba kyamarom thadarakle Impal West, Impal East, Ukrul, Kaksing amasung Bisnupur District da African Swine Fever leire habigi confirm tawkraba matung Tawan District dasu asiba og sample sing test tawadasu African Swine Fever positive oramba thengnare ana district authority na laukthokre hiramasi gi matang da ikoi gi Pawmina District Veterinary Office Thawal gi Joint Director S Binod Kumari DB ga unabada bhagna hai Tawan District gi mafung kya dasu oksiba nabagi pawhek phangbada gi department office sing mafung kya da Thadun oksi bagi maram thekat bagi thabak chathaduna lakli district asigi salangpham amasung KV ke Thawalda oksi bagi paw phangbaga asiba ogadu postmortem tawraba matungda sample singadu DI lab ki team da
DI Lab की टीम न गुवाहाटी दे लेबा नॉर्थ ईस्ट रीजनल डिजीज डायग्नोस्टिक्स लेबोरेटरी दा थादुना टेस्ट तौबदा अफ्रीकन स्वाइन फीवर पॉजिटिव ओइरम थेंगनखिबने लाइना संदोरक्लिबा मफमसिंग इन्फेक्शन जोन अमसुंग सर्विलेंस जोन ओइना लाक्तोक्तुना मफमसिंग अदो कंट्रोल अमसुंग कंटेनमेंट तौननबा थबक पाइखटपा हौरगनी हाना महना मखा ताना फोंदोके लाइना असिन अतोपा मफमदा संदोक्तनबा नेशनल एक्शन प्लान ऑन अफ्रीकन स्वाइन फीवर की मखादा अरेबिक रेस्पॉन्स टीम सेमदुना थबकसिंग पाइखटपा हौरगनी ओगनाबा यावरगदी डिपार्टमेंट पाउ पिबियु कनागुमन असिबा ओक्सिंग अदो तुरेंदा लफुक लमांगदा हुंदोकपा तौबिगनु हायरदुना मसिना लाइना असि हेन फाक्सना संदोकहनबदा मतेंग पांगपु ओइना थोकनी हानसो डिस्ट्रिक्ट वेटरिनरी ऑफिस थौबालगी जॉइंट डायरेक्टर एन विनोद कुमारी देवीना मखाताना फोंदोखे नकलमरोमदा सरांगपत नेटवर्क कंपनी थौबाल अथोपम अमदि खांगाबोक फाउदना चेलिबा अरोंग तुरेल मारिलगी सरांगपत की मफम खरादा असिबा ओक nganu सिंग थादरकले हारे तुरेल असिदा ओक असिबा थाददुना मियोय लिसिंग क्याना थकना चानाबा तुरेल असिदा यामना वखल तादाबा अंगाव अफै फावना तौदबा थबकसिंग असि अतमदना मियोय खराना चथरिबा असि खुदकता लेपियु हारदना फत्तबा तौरिबा मियोयसिंग असिबो मरी लेनबा डिपार्टमेंट सिंग लोगी मतेंग लौबिदुना सेराक पिबियु हाइना लेकै अदुगे मैरा फाइबी अमदि क्लब मेंबर सिंग अपील तौरकले नकलमरोमदा बिष्णुपुर डिस्ट्रिक्ट की कोंखम अवंग लेकै लेपा नावरेम राजेश मैती की ओके फार्मदा अफ्रीकन स्वाइन फीवर पॉजिटिव होइबा थेंगनरे मरमसना मफम असि की अकोइबदा कंट्रोल एरिया लाउथोकीबगा लोइनना ओक योनबा पुथोक पुसिन तौबा खुदक्तगी अथिंगबा थमले अना बिष्णुपुरगी डीसी लौरेम्बम बिक्रमदा थोकवा ऑर्डर अमना खंगलकले खामदुना लेबा टाटादा ऑटोना थोमजिनबदा नुफी अनि सिरे ngasi numitang waram pung 5 minute kunga mari rom tabada Thawban district Thawban police station gi manung chanba wangjing the leiba police outpost mapa oirapna national highway 102 gi lambi nakanda khamduna leiba cement pubat tata amagi maningda diesel auto amana safu khana thomjinbada auto adu da tonglakpa nufi ani leikanaba ngamdana leikidre driver yauna mi mari sokpadagi leikanakre leikidraba nupi ani adu moirangthem susila sahi yankai gani thoi mapuroiba subol sana amasong Ningtauzam Susila Elias Kenu Sainifuga Mathoi Mafuroba Lekidrapa Ituani Makoy Nemak Hairuk Barti Ngarautel Laikai Dagine Songlabasing Adun Auto Adugi driver Ningtauzam Inau Sainifuga Daruk Apokba Angang Commandem Ibomsa Sahi Humpuga Mathoi Masumbaki Luinabi Saki Tombe Sahi Yankai Gamanga Amadi Laisram Nungsi Sahi Nifuga Daruk Mafuroba Lekidrapa Surasandrani Makoisu Hairuk Barti Ngarautel Laikai Dagine Makoy Thawban District Hostal Dagi Imfalgi Hostal Singda Refer Daukre थौदुगदुगी मतंगदा पुलिसना केस अमा लौखटपगा लोइदना असि भागसांग पोस्टमार्टम तौननबा जेनेम्स के मोक्ता थमख्रे हाइरे मखा तारकवा अतोप पाउदा बाइकना इरोय थोमलुबदगी नुपामसा फुदुना हाटख्रे झारखंड की दुमका डिस्ट्रिक्टदा माकी मोटरसाइकिल न इरोय अमा थोमलुबगी मथुंग सही तरागा तरु खतंगारी नुपामसा अमा मियोय कांगबु अमना फुदुना हाटख्रे अन पुलिसना ngasi फोंदोख्रे Police officer amana phongdorkba matung ina football match ami yenglorba matung nupa masa adu maki mamanawa ahungga loidana halakpada thaudogadu ngarang numidang weram Dumka district ki Hansdia police station ki manung chana laiba thathi konda thokibane sub division police officer Amod Narayan Singh na haiki iroyama thomlu khiba adugi matung nupa masa sing aduna iroi sing senduna lakpa miyoi kangbu amagagi marakda ningai sangdana rakhi victim oriba nupa masa aduna iroi adugi mapuda senoina singlagi haina fawwa yake अतुबा मिय मरीना खंगौदना खु थारकपदगी माक अरुबा फियम द सोकी हना फोंगदोगलदुना एसडीपीओ ना हाइकी माक खुदकदा सराहिया त लैबा कम्युनिटी हेल्थ सेंटर द फुगत के दबो लाइकनबा ngमदना सेके मखोइद खु थाबा हरकिबा अदुगी मतुंग बेगदेम अदुगा लोइना रखिबा अतोपन बमसा अहुम दिचेन ख्रे हना फोंगदोगलदुना मांगना हाइके थाउदोगदुगा मरी लैनना केस अमा लखटबगा लोइना हौजिक थिगतबगी थबक चधरे लैकिरबा नुपमसा अदु मनाक नखफदा लैबा कुरमाहत खुंदगिनी हना सुमहांगना फोंगदोगले अमरोमदा थौदोगदुगी मतुंग थौदोक अदु सेनारि बसेंग फानादा बदेमान तौरदन खुन अदुगी मनाकदा खुंजासिन लंबी थिंगबगी खोंजंग संगसनगी अदु बेकुइसिंग अदु नमिनिनी की मनुंगदा फारगनी हना पुलिस ना थाजबा पीरिबा मतुंग मखोइगी खोंजंग अदु हांदोके नकल अमरोमदना कार थोंगदगी दाबदा इबुंग अमगी मंगा सिरे झारखंड की देवगढ़ डिस्ट्रिक्ट दंगासी मखोइगी कार थोंग अमदगी ताबदगी इबुंग अमगी मियोय मंगा सिखरे हना पुलिस ना फोंगदोखरे देवगढ़ की सुपरिटेंडेंट ऑफ पुलिस पीटर दुंगदुंग न फोंदोरकबा मतुंगिना कार अदु ngasi युग सेक्टिया बरास की मथक्ता साबा थोंग अमा लालकपदा थौदोगदु थोकिबने एसपी न पीटीआई दा की थोंग अदुदगी ताबा अदुदा कार अदुदा तोंगलकबा इमुंग अमगी मोय मगा खुदकदा सिबग लोइना अतोपा अमना सोके असोकबा अदु मनाक नकवा हॉस्टल अमद पोगरख्रे अना फोंदोकलदुना महंगना हाइकी इबुंग अदु देवगढ़ डिस्ट्रिक्ट की आसानसोन सास्कुल खुंदगी गिरधी डिस्ट्रिक्ट चटपगी लंबीदा लाइबक थीबा थौदोगदु मायोकनाखिबने
Maka tarakwa atopa Manipurgi pau amada Laining sanabi tungina kwak dan bagi thorom pang thokre haurai nongsuk pang na kwak bai khiba afaba khudam nade nungsi janan leminari ba furuk kya masoi tanari ba singasi pang thokriba laithau thorom asina leibaki tangdu leitan hanjanan ba ngamgani thajai leibaka sigi yakna tingkhang puna ba ngasidagi marufukna lokthok tuna tangdu leitaba oirasanu haina Manipurgi ningthau MP laisemba chanajawna paujelagle Malaya kumsing Lising ahum samri kunga mathoigi melagi tara panbagi kwak tan bagi thorom leibaka segi ningthau laisemba sana jawwa ngasi wangkai thangapat mafal community hall da bang thokre thorom masi leibaki oiba leiriba irang asina maram orga lai goiba thorom tabak koina pikna bang thoki konungdagi ningthau lengthok lamdagi oiba lining laison tawraba matungda thangapat laktuna phamnai besingna iningthaudagi ayaba lawduna kwak tan bagi thorom haudoki Makasa terpuina thawal jagoi laifam khavam hallup nahalup pana marigi ta khausawa madi tongan ban bidasigi soi fadraba jagoi isai suotki loinana konungi thawpuba miyosingi maraktagi khangalaba miyoi darukta ningthawna manafi kosinaduna ikai khomna potki Torbung mamang lekai da maitei sina masagi mayumda sanglubada kuki sina thangna yange tawrakle Manipur tangdu leita panjalakle Torbung akoi beda khundaramba maitei sina masagi yumkai sogau daba singi oinadi hanjin bada kiringai oidre mioi kyamaram hanjinaba haunare haina leingak lauk thokrabasu ngasi Torbung da leiba masagi yumda changduba maitei khara kuki sina thangna yange tawrakle haire Torbung gram panchayat ki 1/4 da leiba Torbung mamang lekai da masagi yumda changba yana da badapi songjilamba sing yengba changlubada kuki sing adu hanadagi mafam aduda leiramduna makoibo halage matagum thang paraga tanaragibani Madau karamna kuki sing aduna maitei gi jumlak da leiram libano Sandon Force na ayaba fi hidabra haina Torbung GP gi khunja sing hangnarakle Tawduga sing ase ayupung taraga mathorum tarakba adu aitu thokibane Torbung gram panchayat ki 1/4 Torbung mamang lekai dagi housing na lanjen aduna marangi Oksongbung Upper Primary School da hangliba relief camp da leiriba Oinam Syamsundar amadi mahaki loinabi Oinam Arfana amasong Yumthang nava Khundrakpam Suresh makoi ahumna mafam aduda duty tariba Common Regiment ki person singdagi ayaba loraga makoi gi mayumda changkhibani hairi Ningsing bayabadi Torbung ki khathang basarukda kuki khul sing S Quadline noksuk thang basarukda Zalen fai leirivani aduga nauna khul masa kya amakanagi ayaba yauraga sandoraklibano aiba khangdana leiri hairi ngasi ki tawduga si Syamsundar amasung Arfana na makoi gi yumda changduna yenglingai matamda Makoi ga thangna na leiva KS Suresh na mahaki mayumda changnaraba changjinba matamda kogi gi miyoi ama fit kullom latna na thangna na leiriba sandam na bagi jumda leiramba thengna kibani Maduda kogi masa aduna masada gi thangsang ama satuna Suresh tamna changlakna na thawrang tawraki maduda Suresh na makuda khulai amata yaudaba na mahaka lakminagiba Syamsundar amasung Arfana tanaba kauduna kogi leire aduna laubadagi kogi masa adu handuna sen kibani Tungda Command Regiment amasung police ta pau piraba matungda koki adu fangnanaba thiba fangdana chen khrairi Thawdoga du da hakteng na thengna kiba Khundrakpam Suresh na hai magi yum changna da lakpagi lambida magi yum jawdringeda kanaguma miyoi ama leibagi saum fangbadagi singnaba amaga loinana mahakna ngayak faktraga lotuna leiki tanja adu koki nufi ama bekama manangal da puraga sakhiba oki matamadu da mahana koki nufa adu da ngaikho aidun lauruvada koki nufa aduna thang asangba ama puthoroklaga attack chathanaba thawrang tawrakpadagi Mahangna mahaga langminariba miyoising adubo tananaba kana laubadagi kuki nufa adun attack tawba ngamdana leiki Tanja aduda mahaga langminaba miyoising jawsilakpadagi kuki nufa adu sienkhibani madau garamna kilometer 5 rom lapna leiba kuki khuldagi Torbung mamang lekai da leiram libano haibasni Yumda changba jawminakibo Oinam Arfana na hai Manipur da fongliba pawkaya da Torbung area da miyoi Sadre chanifan changnare haibadagi ngasi yumasi sengdokna na changlubani maduda Inong nufa Suresh na mahaki yumlomda changbada mahaga thangnana leiriba chandam nabagi yumda kogi gi miyoi atu leiramba thengna kibani Inong nufa asina larukpadagi section baga loinana Command Regiment da pau pibadagi chen kibani masida leingak asina irang nem thare haiduna panglauda laurabasu kangmai gi main road pawba sangba yadri mafam asida matau kuramna Torbungda sanglaga leigani haibasni Maramatuna miyamna I pawda changba yare aiduna pawthok bibasi tawbiganu loinana aikoi gi leiriba yum asigi hek maningdana Rajesh Kumar ko miyoi amagi yumda mitar khara chalaga BSF lai
mamangda khara chatlaga lukhai gi yumda common regiment leiribani masida matau karamna kukisina mafam asida sangduna leiribano haibasi yamna chingnai masida tasengna maiteina sangbada yadaba kukisingna freely sangalabra haibasni sangbada yauruba oinam siangkumana fangtorakpagi matungina lekhakna torbung area da santi leire mi sangba yare haibaduda sanglubani masida kilometer mari mangarom lapna leiriba kukina matau karamna mafam asida leiramlibano haibasni tidim road ki maning thangbadasu samaga kunthra gomdoi suba CRPF aduga oi thangba nakan kumor regiment leina kuki masa sing sangduna leiramlibani maidai sina masa masa gi yumda sangjage haibada ayaba yaurabra ayaba lorogo haiduna athingba kya thambag lunena yamna wana tangna changbanga ngatani aduba kuki na di freely sangduna leiramba sini aikoi mafum masik emiyoi ama oina yum mai chakhibu oiro sakhogdabu oiro mafum masida sangduna punna leiminaba asini masida lekhang na ayap amadi matik jaba security lokhat piduna isa gi yum da changduna khundana ba sinbiyu aduna tawri pa phiba masida changduna leibada tasena kiba amadi kukisna kari tawrakani amadi attack amuk tawrakatra habagi singna ba fawe aduna lanjen aduna leiriba miyoi sing ase magi mafam singda lehenna ba ahenba security thambina ba hona biyo haike aroibada content sing asigi markui ba pau khara asiba pau damjariba manipur local news youtube channel asedagi yangberiba punamak pathaga sari channel asina tomda kanarabadi subscribe tobi dribesna subscribe tobi ramaloinana like and share to busu kawi kanuk namak po amakhanna thagasari